Evelyn kaptuna alpha women haidun kawi tobudu hojik mikap thorli basidi magi hanagi ipan pangjabo women aduni adu ngaktuna mana kaidorobano haidun hanglei tanjasta jobu tupaki haribi nupi si mafamsta sangsilagle women ngaktuna hangi magasi woikhoi gi chanupi joy na tabra hojik Evelyn gi haksang se adu kimetik chok tharawani ningthina lepa phawu ngamdre adu mana hairi jobu tupaki nangbu thingba ngamna bagi damakta aina hona khigani engonda senjari ba tawbu ngam magulsing amadi shakti sing adu aina sapchana hojik di bhab tarawani Maramadona hojikti aina nangbu thengai na bagam lagani masi hareduna phuna na bagi damakta sem sai adugo jobu tupaki na su Evelyn bo hatna na bagi damakta chaurbu nungoi melengba na thangatu pairi bani tobudu tanjaste Evelyn na magi mind si fracture oire haibadi masing yablaba multiverse ta leriba magi version singi mind sing adugo punna punsili bani adugo tanjaste magi masada energy yaudabadagi connect toksinari ba yamlaba mind sing sibu control tobu ngamdre maramadona ma laimai da tubuga loinana yam sathina su ore asum oram lam matungda mahak laimai da gyan mangduna wantharga laikre Masu yenglaga jobu tupaki na hairi onthokpani da fight tongdaram dai matamasda nangdi sirabo ire adubu aikhoi ni se atopa sangsara madamo yama thuna unasiko oimana kaptuna Evelyn bo hogdogli adugo mateng pangbiu haiduna su law law dun leiribani tobudu Evelyn di wama chenamta ngangna ta dun leikre tanjasta screen da the end haina thabaga loinana film loibagi mong du lei tobudu oiramni basidi cinema hall amagi manung do oiramle atopa sangsargi celebrity oibi Evelyn gi version asina masagi film ama cinema hall di yengdun leibagi matang oiramle film loiduna mayam asina di khoba khauna hunu khunari tobudu magi minus di atopa Evelyn gi connect tongna dun leiribani tanjasta ma phuka huluktuna aigi sanupi du kadai leikre aduga manakta phamli women da onsilaktuna ekhoi sanupi kadai leikhirwana haiduna sangli tobudu man hairi wafam stu women dingak pudal oirabani aibadi masigi sangsar sigi oinadi makhoi ni si matai mana oibanatte hoji Evelyn si yamna pakana cinema hall sti ki chen thokre aduga atopa universe ki sangsar sing da leiriba Evelyn sing sisu makhoi makhoi toriba thabak sing si ningthi jana pangthokpa matangamdre masa masa gi mind control tobu ngamdabadagi onthok ko thabak kyama su tongdare masdagi masada angak kyama su phaujari bani hojik hotel amada save oibi Evelyn su ulai hotel asigi kitchen room da mana sangsilak matamda maga yama thagik tanaba save oibu nupasi makokta rakun nama tonghanun leiram lip su ure aduga man hairi rakakuli nang leiram da batarabadi ai punsi si pungmang manglamgani karisu thong thakba hitaba ibu nangna I kok thak is da phamduna takpi badagi yamna aphaw thong thakba hiba misaka mo helibani asumna hainari basing si Evelyn loina uribani hojiti mana su khangle nupasna thong thakba hiramni basidi masigi rakunasna magi kok thak da phamduna takpi badagi oiribani haibasi magi kok thak da tonglibara kunis su mi dawna wangang mangami hojikti Evelyn bu makhoina su ukre masigi nupasti yana pakhat badu loirabani kanamata da haidok tanabagi damakta su hairi adubara kunisna hairai mana ukhrabani na soidana makimi ngona tamkhragani maramaduna mabu hatkadabani haibaga loinana nupasigi masam paiduna mana control tawsilaga thangama paihanduna Evelyn bu hatnabagi damakta tanarali tanjasta Evelyn gi mind si atopa sangsar da muchatre hoji ulagi ba sangsar sina khutsagi mahutta hotdog hariba chapodo doina panda sangsar adudani masigi sangsar sidadi daidre haribi nupi si Evelyn gi mamanabini ma hojik yam harauna Evelyn gi manakta sangjaralibani adubu Evelyn di mabu ubudada yamna pakat paibadu oire manakta sanglaktanabagi damakta su yama thin shairi aigi nakti yam lam sa thokro haiduna mangonda ilamlaga Evelyn sienre asumata wisda daidre si magi thamoi kaibagi loina kaptun lehuri nakalamadana celebrity oibi Evelyn si ulai cinema hall manung digi yamna pakatna gyanta da mongda senthoralibani women na sumagi tungda tanaraktuna mabu themjinbaga loina hairi kadinu nanga toriba sibu nang amukta tapthako Evelyn hairi aigi brain da leriba memory asi universe ki mafam khudimakta loina leak oire masibu semjinbagi damakta ai hona daba yaroi aina hek khan khiba oiroidaba wakhal macha macha singado atopa universe ki mafam khudimakta loina achumba ngakta oigadoribani adu man hairi wafam sing si women na di bhab taba ngamdre maramaduna mabu ingthanabagi damakta themjinaba honari adu Evelyn gi mind si universe ki hek leriba sangsar khudimakta magi atopa version sing sta chong chong dur chali asumna chong chong dun lakna mana hojik yorlibasi film asi ahu sindu utkiba magi asengba universe ta leribi masamaki version na dudani masapu mohumang pungchot chole adugo mitu hinduna mana hairi hojikti thaba khudima aina bai pak pangamle magi makhutta pairibasi asi tax filing tawbugi bill receipt aduni tanjasta mapuroibu women sangsilaktuna hairi kaidore nang atopa wakhala mada taudun leirurabara party hodringi mamangda nang se sangsing adu loina semdokpa amadi khomjinba loigadabani madugi matungda madam daidregi manakta chatuna tax filing tawrugadabani aidi party gi damakta loisilabani masigi biscuit sing si madam daidre da pirangadabani haramlaga women asi cast gi thokre tanjasta Evelyn si kari tawgadabana haibasi tawpham khangdre magi mamina uriba saktam sing se ani thokna su ure aduga hojik part 2 everywhere haiduna screen da thaduna songthorlaga film yengliba khoi da ulli hojik mafam sta party gi damakta makhoi ni invite tawkiba miyoi sing yoshinnarakle Evelyn na magi ka gi tholakpa matamda machanupi joina Becky gi loina sangsilakliba su ure hojik magi thamoi da pakatpani pik thankhre joina sangsilaktuna hari ayukta mariya nabagi thodok sing thokhiba adugi damakta imana ngak pigani masida Evelyn na khangsaw saw na hari nangi tawsina bo haising du ngalakanu leplo yare hojikti nangi kadar khudima aina khangma ngaktani ichanupi kok munung da nang lotun lai haibse ai khanglabani aduna hojik mo ichanupi bu dang thadok kadabani asuna har kwista joy dingak budaloi khre aduga hari kari noi mabu yu thaklurabra
ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯒ ꯕꯦꯀꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯖꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯧꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯅꯠꯇꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯜꯇꯤꯚꯔꯁꯀꯤ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯦꯕꯦꯂꯤꯟꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯋꯔ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯉꯛ ꯑꯁꯤ ꯄꯩꯗꯨꯅ ꯑꯦꯕꯦꯂꯤꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯦꯀꯤꯕꯨ ꯀꯧꯗꯨꯅ ꯅꯪ ꯄꯥꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯅꯁꯨ ꯕꯦꯀꯤ ꯅꯪ ꯀꯥꯁꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯕꯦꯀꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯑꯣꯜꯂꯕ ꯖꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯕ ꯎꯕ ꯉꯝꯂꯦꯗꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯦꯕꯦꯂꯤꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯁꯤ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯨꯡ ꯑꯗꯨꯝ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯈꯥ ꯇꯥꯔꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄꯥꯔꯇꯤꯀꯜꯁꯤꯡꯒꯤ ꯔꯦꯟꯗꯝ ꯔꯤꯑꯦꯔꯦꯟꯖꯃꯦꯟ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯁꯨꯄꯔꯄꯣꯖꯤꯁꯟꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯎꯁꯥ ꯑꯃ ꯊꯦꯛꯂꯕ ꯃꯇꯨꯡꯗ ꯎꯁꯥ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯍꯣꯡꯍꯜꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯥꯡꯁꯥꯡ ꯑꯃ ꯑꯣꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯁꯤꯟꯁꯤꯡ ꯑꯁꯤ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯡꯗꯁꯨ ꯃꯊꯪ ꯍꯣꯡꯗꯨꯅ ꯎꯠꯂꯤꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯊꯥꯡꯁꯤ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯦꯕꯦꯂꯤꯟꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯁꯪꯁꯥꯔꯁꯤꯡ ꯍꯣꯡꯂꯛꯄꯅ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯁꯪꯁꯥꯔ ꯑꯃꯃꯨꯛ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯕ ꯍꯧꯈ꯭ꯔꯦ ꯑꯦꯕꯦꯂꯤꯟ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯛ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯏꯙꯤꯕꯤ ꯑꯣꯏꯅ ꯂꯩꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯍꯥꯏꯔꯤ ꯏꯁꯥꯅ ꯍꯦꯛ ꯈꯟꯖꯔꯤꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤꯁꯨ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯨꯝꯅ ꯁꯛꯇꯤ ꯆꯦꯜꯂꯕꯅꯤ ꯑꯦꯕꯦꯂꯤꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯈꯪꯉꯨ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯑꯣ ꯐꯔꯦ ꯑꯩꯕꯨ ꯐꯨꯔꯣꯁꯦ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯃꯥꯏꯁꯤ ꯊꯨꯒꯥꯏꯔꯨ ꯂꯥꯛꯑꯣ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯍꯦꯛ ꯊꯤꯟꯕꯒ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯣꯏꯔꯤꯕ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯈꯣꯏꯗ ꯎꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯌꯥꯝꯅ ꯅꯥꯕ ꯁꯥꯗꯨꯅ ꯂꯥꯎꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯋꯦꯃꯟ ꯆꯪꯂꯛꯇꯨꯅ ꯑꯦꯕꯦꯂꯤꯟ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯝꯂꯤꯕ ꯑꯩꯅ ꯈꯜꯂꯤꯕꯅ ꯅꯪ ꯑꯁꯤ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤꯗꯃꯛꯇ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯅꯤ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯍꯣꯏ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯔꯛꯀꯦ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯋꯦꯃꯟꯕꯨ ꯀꯥꯁꯇꯒꯤ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯪꯅ ꯐꯥꯏꯠ ꯇꯧꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯊꯧꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯚꯥꯞ ꯇꯥꯅꯅꯕ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯝꯈꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯤꯜꯂꯨ ꯁꯥꯎꯔꯤꯕꯗꯨ ꯐꯅꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯈꯣ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯐꯥꯗ ꯐꯝꯂꯦ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯐꯥꯁꯤꯗꯒꯤ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯌꯨꯅꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯣꯕꯨ ꯇꯨꯄꯥꯀꯤꯁꯨ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯦꯕꯦꯂꯤꯟꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯥ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯐꯥꯗꯨꯅ ꯆꯦꯜꯍꯟꯗ꯭ꯔꯦ ꯑꯦꯕꯦꯂꯤꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ ꯅꯪꯒꯤ ꯕꯦꯒꯜꯒꯤ ꯁꯪꯁꯥꯔ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔ ꯑꯃꯗꯤ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯔꯨꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯋꯥꯖꯕ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤ ꯖꯣꯏꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯖꯣꯏꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯊꯕꯛꯇ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯔꯣꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯅꯠꯇꯦ ꯃꯥꯒ ꯑꯩꯒꯁꯦ ꯑꯃꯠꯇꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯅꯤ ꯑꯩ ꯍꯥꯏꯔꯤꯕꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯀꯣꯄꯤꯁꯤꯡꯁꯦ ꯑꯃꯠꯇꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯂꯣꯏꯅ ꯐꯥꯎꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯅ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯑꯁꯤꯅꯤ ꯑꯦꯕꯦꯂꯤꯟꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯅ ꯈꯪꯂꯝꯒꯅꯤ ꯃꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯖꯣꯏꯒꯤꯗꯃꯛꯇ ꯃꯥꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯗꯨꯅꯇ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯇꯥꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯈꯨꯝꯂꯛꯏ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯗ꯭ꯔꯕ ꯃꯥꯏꯊꯤꯗꯨꯅꯇ ꯂꯩꯔꯕ ꯃꯤꯁꯤꯡꯅ ꯈꯟꯖꯒꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯑꯐꯕꯇ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯒꯗꯕ ꯃꯤꯁꯛ ꯅꯠꯇꯦ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯖꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯕꯦꯀꯤꯕꯨ ꯃꯄꯨ ꯒꯣꯡꯒꯣꯡꯗ ꯃꯁꯛ ꯇꯥꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯕꯦꯀꯤꯁꯤ ꯑꯩꯒꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯑꯦꯕꯦꯂꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯀꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯣꯏꯅ ꯃꯃꯥꯗ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯑꯦꯕꯦꯂꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯄꯥ ꯒꯣꯡꯒꯣꯡ ꯑꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯑꯁꯤ ꯒꯦ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯟꯕ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯗꯥ ꯋꯥꯐꯝ ꯑꯃꯠꯇ ꯊꯤꯔꯨꯔꯅꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯍꯜꯂꯒꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯦꯒꯜ ꯑꯁꯤꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯔꯕ ꯑꯁꯦꯡꯕ ꯃꯁꯛ ꯃꯇꯧ ꯑꯗꯣ ꯅꯪꯉꯣꯟꯗ ꯎꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯁꯪꯁꯥꯔ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯅꯪ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯈ꯭ꯔꯒꯗꯕꯅꯤ ꯑꯦꯕꯦꯂꯤꯟꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯁꯤ ꯃꯥꯟꯅꯗꯦ
ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯣꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯊꯕ ꯉꯝꯂꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯅꯁꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯄꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯇꯟꯖꯥꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯒꯥꯔꯗ ꯑꯃꯃꯝ ꯈꯟꯖꯤꯟꯅꯈ꯭ꯔꯦ 에블린ꯅ 하이리 상사시다 아이나 빤두나 레이나나버기ꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯤꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯧꯕ ꯄꯔꯗꯥꯁꯦ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ 에블린ꯗ ꯌꯩꯔꯔꯦ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ 베gelꯒꯤ ꯁꯪꯁꯥꯔ ꯑꯃꯅꯤ ꯃꯁꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤ ꯍꯧꯖꯤꯛ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯗ ꯍꯣꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯒꯤ 에블린ꯁꯨ ꯂꯩ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯁꯦ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯩꯅ ꯎꯕ ꯉꯝꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯎꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯊꯤꯔꯛꯄꯅꯤ ꯃꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯍꯟꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ 에블린ꯅ 베gelꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯆꯤꯡꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯁꯪꯁꯥꯔ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ 에블린ꯅ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯗꯨꯗꯅꯤ ꯃꯃꯥꯡꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯅꯨꯡꯗꯒꯤ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯤ 에블린 ꯑꯁꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯔꯤꯀꯅꯦꯛꯇꯤꯡ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯥꯔꯇꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯗ 에블린ꯒꯤ ꯐꯣꯟꯗ IRS ꯑꯣꯐꯤꯁꯥꯔ ꯗꯩꯗ꯭ꯔꯦꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯕꯅꯣ 에블린ꯅ ꯈꯨꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦ ꯑꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯒꯗꯧꯔꯦ ꯑꯗꯨꯕꯨ 에블린ꯅ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ 에블린ꯅ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯕ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯥꯅ ꯋꯦꯃꯟꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯗ ꯆꯦꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯣꯏꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯩꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯋꯥꯕꯗꯅ ꯄꯤꯛ ꯊꯜꯂꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯅꯤ ꯃꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯄꯤꯛꯈ꯭ꯔꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯁꯦꯟꯗꯣꯡ ꯂꯩꯇꯕ ꯂꯣꯟꯗ꯭ꯔꯣꯃꯦꯠꯀꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯏꯁꯧ ꯂꯥꯡꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯋꯦꯃꯟꯒꯤ ꯃꯅꯥꯛꯇ ꯃꯥ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯅꯥꯀꯜ ꯑꯃꯗꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯗꯩꯗ꯭ꯔꯦꯕꯨ ꯊꯤꯅ ꯆꯩꯈ꯭ꯔꯕ ꯃꯇꯨꯡꯗ 에블린ꯅ ꯃꯈꯨꯠꯇ ꯃꯥꯏꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯉꯛꯅꯔꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯄꯨꯟꯁꯤꯁꯤ ꯍꯦꯟꯅ ꯐꯒꯠꯄ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯆꯠꯄ ꯃꯈꯩ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯔꯥꯎꯟ ꯑꯣꯏꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯑꯁꯤꯗ ꯐꯤꯔꯣꯜ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯤ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡꯗ ꯋꯦꯃꯟꯅ ꯄꯨꯊꯣꯔꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯅꯕꯒꯤ ꯗꯤꯚꯣꯔꯁ ꯄꯦꯄꯔꯁꯤꯗ ꯃꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯈꯥꯏꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯃꯁꯤ ꯎꯕꯗ ꯋꯦꯃꯟꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ 에블린 ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ 에블린ꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯣꯏꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯣꯃꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯁꯨ ꯕꯦꯡꯛꯅ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯒꯅꯤ ꯃꯁꯤꯗ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯒꯅ ꯍꯥꯏꯈꯤꯕꯗꯥꯏ ꯂꯩꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯁꯤꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯝꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯔꯝꯗ꯭ꯔꯤꯕꯅꯣ ꯑꯗꯨꯕꯨ ꯋꯦꯃꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ 에블린ꯅ ꯊꯧꯁꯥꯅ ꯇꯥꯗꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕꯤ 에블린 ꯑꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯕꯔꯁ ꯖꯝꯄꯔꯁꯤꯡ ꯑꯁꯤꯒ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯑꯃꯨꯛꯀꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯁꯦꯞ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ 에블린 ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯃꯥꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒ ꯁꯦꯞ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯨꯄꯤꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯔꯀꯨꯟ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯎꯍꯜꯂꯦ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅ 에블린ꯅ ꯃꯌꯥꯝ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯋꯦꯃꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤꯒ ꯐꯨꯅꯒꯗꯧꯔꯤꯕꯅꯣ ꯅꯪ ꯑꯃꯨꯛꯇꯪ ꯏꯪꯊꯈꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯃꯁꯤꯗꯒꯤ 에블린ꯅ ꯋꯦꯃꯟꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯁꯣꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯜꯇꯤꯚꯔꯁꯀꯤ ꯁꯪꯁꯥꯔꯁꯤꯡꯗꯁꯨ 에블린ꯅ ꯋꯦꯃꯟꯒꯤ ꯍꯛꯆꯥꯡꯗ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ 에블린ꯅ ꯋꯦꯃꯟꯒꯤ ꯄꯨꯛꯇ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯊꯤꯟꯈ꯭ꯔꯦ ꯋꯦꯃꯟꯅ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯃꯃꯝꯗ ꯎꯠꯂꯛꯏ ꯁꯪꯁꯥꯔ ꯑꯃꯗꯅ 에블린ꯅ ꯗꯤꯚꯣꯔꯁ ꯄꯦꯄꯔꯁꯤꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯋꯦꯃꯟꯗ ꯆꯦ ꯑꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯔꯤ ꯑꯗꯨꯒ ꯈꯨꯠꯁꯥꯁꯤꯡꯗ ꯍꯣꯠ ꯗꯣꯒ ꯄꯥꯟꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ
Magi mamanabi oiriba Daidrega magasi punba sunya yadrabanina hujigi Daidrena mabu thadokuna yumasdagi sakhinabagidamta shem sari asuma Daidrena mabu thadokuna sakhibadagi ma hujikti naitom tarbo punsi haibadu oihore aduga mana celebrity oiba sangsar sidana wemanni manakta mana asuma sum naksilu matamda magi mawung mata wasda pakatpadagi weman mabu inthogli aduga hotel amada Evelyn sep oina thabak tawba sangsar sidana maga sep oiminaba nupasigi kokta tonglibara kunasi mayamangda utkhrabanina police na phaduna sarang manungda hapsilaba matungda mafamsidagi puduna sakre Masdagi chet haribu nupasi magira kunbu pubi khinu haiduna lauduna kaptun lehuribani aduga Daidrena IRS officer oiba sangsar sidana makhoi gi lanthum khudimak benga lawsilagani haiduna CSC ulubudagi Evelyn makhut chahim paiduna tholale masi ubudagi mafam sida leiriba sing slai pakhanare adubu Evelyn ni maithong ste hauji karibata awaba leite nokphet tawduna dum lai Evelyn hairi ahan bo oina ina mafam sida lakhibu numit adudagi mafam asibu aina sopang pam khidabani masi haramdaga chaisina kantha duna dukan sibu thuai bahurale aduga atopa sangsar madana bagel gi black hole gi sangsar si ulai masigu Evelyn na mamita gi mapita adun munni yengdun leiribani jobu tupaki na mabu masigi sangsar si manungda sangsin nabagi dongta them libani hojikti mana su manung ista sangsin lage habisini mana khallibasi atopa sangsar mada ulapka matamda Evelyn na yamna kanna lauri masigi multiverse ki hack leiriba sangsar khudimak mana loina control tawsinkre aduga hack leiriba sangsar khudimak ki Evelyn na yamna kanna lawbagi saktam su film yengliba khoidu ulli matau sumna masing thingamdraba multiverse ki atopa sangsar singda leiriba masamaki version sibu loina uramlaba matungda Evelyn si wanthaduna tawakre masi matungda ulaliba si mioi ba mata leitaba sangsar madani mafamsida nung ani khak lei amana Evelyn ni aduga amana machanupi Joy na hairi o hojikti nang mafamsida su yorala boire Evelyn na Joy ekhoin hojik leiriba mafamsibu kadaidano Joy na khumi mioi bagi hakchang na leiba yaroidaba sangsar madani Evelyn na mafamsida atuki matik ingna chikna shanti oina lei Joy na hoi chumi mafamsida langnin bagi makholabata tade aduki matik shanti oina leibani matam supagi wai sangna phamduna dum leigedabani karigumba potsak amatagi amadi wakhal nungaitaba thagdo amatagi sinta tawrungai maram leite Evelyn na aina maram oiduna nangi punsi busu pura manghalle nangbu wakhal nungaitaba haibudu ohelle Joy na aina haidro mafamsida di karimata warunu sumnagi nungama oina taraga dum leigedabani Evelyn na aina tawriba thabak khudima se apangmani haiduni isana hujikta da khanjarai masda Joy na noktuna hoi mani asengbagini pangliba se nang khakta nate hek leiriba mipum khudimak loina pangliba ngaktani poklagliba mirol khudimak loina pangduna horakliba ngaktani miyoibana khanjariba si aikhoigi prithvi haiba planet asina universe ki center da leibani haina khanjaramlibani karigumba numit thagi maramda lai nate haina phongdokliba sing adubu phuba hatpa tupa tawduna naibiramlibani adugadi sahi yamlaba tungda khanglaklibani aikhoigi prithvi asti numit ki akoibada leiduna chatpo airamle masing thingamdraba solar system galaxy universe amadi multiverse kyama leiri haibisi kona thangda khangnaralibani aduga hojikti yengu multiverse ki masing thingamdraba sangsar singda leiriba avatar khudingmak phau connect tawduna wari watai sanaba phau ngamhalagibani matau sumna makhoi ni si wari sanaduna yamna kana su noknari Joy na makhatari adu kuiraba sahi se sarangda phajinduna thamagum mafamsta tadun leiraglibani itomtana awabu khudingma adu khangduna lakrabani aina khalubana nang laklaba matungdadi aina ubu ngamdaba kyama nangna soidana urakani aduga aibu su wakhal nungaina bagidamta nangna soidana thiamjin birani haibasini Evelyn na nangna haibu pamlibu wafam sibu karino asumna haibaga topa sangsar madam ulagle jobu tupaki na hairi masigi bagel gi sangsar sibu aina kari damakta siamlibano haibasi nang khanglabra masibu aina universe pumba mang ta khanabagi damakta siamkiba natte sumnagi isani isabu manghanba pamadagi aina siamkibani karigumba masigi sangsar sigi manungda aina sangsinkiba tarabadi aise ignisingna shanti ona leiba ngamgadra haibadu yengba pamkibani asengba makidi ai sa se sijaba pamkibani tobudubu ai itomtadi siroi nangsu yauna bagel gi sangsar sida sangsinminaduna aikhoi nipuna siminasi masharaduna jobu tupaki ga Evelyn ga si khutchena pasinakre hojek Evelyn se atopa sangsar amadu mikap thorale Daidre hari binu pisna makhoi gi leiriba lanthum khudimuk pu phajin bagi wafam si women da phongdoli adu women adi matam khara pibi ne bagi damakta nu pis da haijeri aduga Daidre gi nakong da mana lotna kari um wafam khara su phongdoli masibu yengga Evelyn hairi ai gi puroiba apang basina tori base hena problem si chaukhat na bagi damakta wa phongdoli boiramani tanjasta atopa sangsar madana jobu tupaki na Evelyn bu kauduna hairi kadai dano nangi wakhal na thaidoktu chali badubu ai gi nakta sangsilau aduga hojik nakal magi sangsar da mu ulagle Daidre gi nakong da women na karigum wafam khara phongdokibadagi saudun leramliba Daidre se hojik ingthakre aduga mana hairi Evelyn bu punsili basi thado makhoi gi mathakta ina case amata thangalaroi ahen bu khudong chaw matam khara ina pibirabani asun harpuda Evelyn singak pudul oikre police nu pasi sangsilaktuna magi pulam ni bisi thadokre women na magi manakta sangsilaktuna noklag hairi karimata matha saru nu Evelyn punamak yai phawa ngak to oiga doribani Daidre na soi khoida ahen bu khudong chaw matam pibire Evelyn na nangna kari wahi hairubudigi mana asumna yabiraglibanu women na aina isam samna mangonda wari sabani amadi ekhoi yumgi tholiba problem singi matangda wari sabadagi mana sumna yabiraglibani masi haraduna Evelyn na thogai gi basing si mana khomjen tasin na honari aduga hoje atopa sangsar madum ulagle women na hairi nangna khalibasi ai si asonba thabak tawbungam daba misak amani haibasi natra
Ngasidagi sahi kya gi mamangda aikhoi ni na nungsinarkpa matam aduda nangi papa na haikibani ai si nupa thoktoba misakamani mangon ni yum palaga karimata nungaibu punsi phangloi haidana aduga hojikti aina khangle nangi papa na haikhiru wapam ado chumbagi ni haibisi aduga hojik sangsara madam gulagle bus jumper sing asigi abalinga phuna nabagi damakta siam saringi tanjasta women marks the leptro mayam su khamdok nabagi damakta hodari women kaptun hairi masigi phuna se nabagi thokli bala la su lep yar roidra asuna harkata mayam sap leptuna wa ma cheram tanga dana tumin leptun lainai women makhatari mayam sini phunari base makhoi makhoi gi kokta akibetana pithalle amadi oiriba thong sing sibu karigino haibisi masa masa na khangjade aduga ai su karino tori base haibisi khangbanate numit khudingi karino khangda wakhala mana puduna dum jalli तबुदु वाइगी थमोइदा करिगुम वाखलमदि फावरै मदुदि ओरिबा थगदोकसिंग असे आइना सोइबदि थोकलिबनि हाइदु दुगा हुजिक संसार मदम उलगले वेमन नाइवलिन हाइरि नंगना हाइखिबदाय संसार से करिसु कानदबनि सत्प मखै चलुरगा हानगी फिबमदा दुम ताबनि हाइदुना आरि वाफम से आइना सु भाब तारिबनि संसार से नंगा लैरलिबा मतम से चप मारना आइसु संसार से हिंगनु लालिबनि मरमदुना आइगी खोंथांग खुदिमा कदाइदि सोइखिगदेगे हाइदुना याम सेक्शन थांगगा चलिबनि अदुम तौदगी आइ पुन्सिदा थोलपा अवाब खुदिमा पोइना मायोकनबा गमजरिबनि अदुगा हुजे अतोप संसार मदुम होंगदुन उलगले वेमन कप्तुन हाइरि करि तौगदबनो हाइबसे आइसु करिबता हाइफम खंग्रे तबुदुबु आइना खंग भाइबबु अखोइ खुदिमा से नुंगसि चानन लेबिनगदबनि मस्तगे एवलिन द ओनसिलक्तुन मान हाइरि यारगदि नंगसु अमुक्ति इंथखो अखोइ खुदिमा नुंगसिनना हिंमिनगदबनि मरुवैना थोलिबा थौदो असि करिनो हाइबा खंगतबा मतम कोक नाउखलक्पा मतम अदुदना हेना अखोइ खुदिमा नुंगसिनना लेबिनगदबनि तंजास्ता मफमस्ते लेरिबा जंपर सिंगसी एवलिन दे अटैक तौननबगिदमत मागी सेम सानदुन लेरिबनि अदुगा एवलिन सु मखोइगा फाइट तौननबगिदमत मागी खुतुमसि यामना कन तासिनदुन लेरिबनि अदुगा अतोप संसार मदम गुलगले वेमना हाइरि नंग नसाना नसासी फाइटर अमनि हाइदुन खंजरिबनि अदुगु नंगना खंगदबदि आइसु फाइटर अमनि तबुदबु फाइट तौनबगी मवोंगदि नंग एगे सिखेनै अदुगा संसार मदम गुलगले वेमना अखोइ खुदिमक नुंगसि चानन लेमिनगदबनि हाइबो वाफमस्तेगी एवलिनगी थमोइसदा हौजिक्ति साउनिंगलंब खुदिमक लोइना हंथरगले तंजास्ता जोबु तुपाकी खोंजेल न माबु कन कन कौखलगलिबनि बेगल की संसार की मनुंग संक्शन खिरसी लाओ हाइदुन नोट नोटन कौरिबनि मारम खताना हाइरि संसार की अवाब नुंगाइतब खुदिमक्तिगी नानथोकनबगी दमक्तनि आइना नंगन तंजा मा पिरियोसि हेक लेरिबा अवाब खुदिमक्तिगी कोकननबा मसिगी बेगल की संसार सिगी मनुंग संक्शन खिरसी लाओ अदुगा अतोप संसार सिदना अल्फा गोंगोंगना मागी मियोइ सिंगसिदा एवलिन दे अटैक तौननबगी दमक्त ऑर्डर पीखरे मस्तिगी मखोय एवलिन द लंदानबगी दमक्त सेमसानाखरे अदु वेमनदि कप्तुना एवलिन द हाइरि नंग यारि मखै सावगतखिनु नंग इंथखो नुंगसि चानन लेमिनबगी मियोइबगी लमचत असे नंगोंदसु ओइगदबनि एवलिन नोकफेट तौदुना हाइरई हौजिक्ति मतमसि थेंगदोखरे वेमन अदु वेमन कप्तुनु खुमी नंग अदुम हाइगनो एवलिन इंग्लिश सिग्ना शांति ओइना नुंगसि चानन लेमिनबा हाइबिसितगी हेना फबा अमत लैतबनि बस्तिगी एवलिना वेमन की खुदसु मार पाइरि असुमतबुदगी मफमसते ngaलेबु ब्लबसिंग सि याम साथिना खपली अदुगा यूनिवर्स की अतोप संसार दसु एवलिन गो वेमन गिसि खुदचेना पाइनरी अदुगा हुजिक एवलिन की वाखलदा मतै मराव मखोयनी ने याम नुसिनना पुनखिबगी सक्तमसिंग सि उरकली मस्तिगी हौजिक्ति एवलिन की थमोइदा लेरमलिबा साउनिंग खुदिमक लोइना कोखरे माइथोंग द मोमन नोकपग लोइना नाम पुरेबु वेमन द मुनि येंगली अदुगा अतोप संसार दमु लई वेमन हाइरि नंगना अमुकसु आइगी थमोइबु थुगाइना बहोनरे मसिगी संसार सिददी अखोयनी ने थुंगनबा फंखिदरबसु अतोप संसार मददी नंग लैमिनदुना याम नुंसिनना पुनबा फंगजबो अइजगे हुजिक संसार ममु होंगले एवलिन नोकफेट तौदुना वेमन बु येंगदुना दुम लैरि अदुगा अमुकसु संसार म होंगले वेमन असि वाइसितुन लैरि तंजास्ते एवलिन मंगोन मुनि येंगदुन लैरमदगी हौगलक्तुना याम नुंसिना माबु कोनसिन बेरि मस्तिगी मखोयनी सि कपमिनदुना सेसेट कोनसिनदुन लैख्रे अदुगा अतोप संसार द लैरिबा एवलिन सु ममितगी मपि ताबगलोइना मा नोकली अदुगा वेमन सु नोकपा मति कप्पा अनिमक पुनख्रे हौजिक्ति एवलिना फाइट तौननबगिदमक्त खुतुम तासिनदुन लैरमलिबसि सावबो फरबनिना मागी खुदसि थादोरले तंजास्ता जोबु तुपाकी सि मागी नाक्ता संखिलक्तुना तंदी हौजु फावो करि तौरिबा हाइदुना मागी मखुदसि पाइदुना सिंगलरे अदुगा अतोप संसार मदसु जोबु तुपाकी न माबु बेगल की संसार सिदा चंगनबगिदमक्त चिंसिलिबनि अदुगा एवलिना बेगल की संसार सिदा चंगमगमलो हाइदुना सेंथोकी अतोप संसार दमु कुलगले जोबु तुपाकी न हाइरि अफबा हराउते आंबा खजिक्तंग लाकपदा नंगी थमोइदा आशा क्या अमु थोलक्लबरा फरे आई हुजिक नंगोंद वा मा हाइबिगे नंगी पुनसिदो अफबा ओइरगनी हाइदुना नंगना खंजरी वाखलदो आरानबनी सोइदरमकी नोंग नत्रगा नोंमुदे अवाफमदो अमुक तागदबा लैरबनी मरमदुना नंग हुजिक ज्ञान ताहनदबा याररो हारगा मागी खुदसि पाइसिनख्रे अदुगा मखोयनी की खुदसि पुनसिलबा मतुंगदा अतोप संसार द लैरिबा बेगल की संसार दुबु मफमसद पुरकनबगिदमक्त होनरे मसि उदेबलिन सिंगकपदो लोइरबनी अदुगा दे हुजिक मखोयन लैरिबा मफमसदा अमु मचुगी बेगल की संसार चोंथोरले मसिदगी मफमसद लैरमलिबसिंग सि मनुंग स्ट्रॉइनि सिंसिंदुर पुसिनख्रे हाइबदि मसि ब्लैक होल की संसार ओइबनिना मफमसद लैरिबा पोचै खुदिंग लोइनि सिंसिनख्रिबनी लैरिबा मया मसि मागी मागी पाखन अदुना क्वेश्चन चेनरे बेगल की संसार सि याम कन सु उंगलिबनी जोबु तुपाकी न लाउदुन हाइरई फरे नंग लाकनिंद्रब सु मफमसद नंग लेहौरो नंगी पुनसि अदु नुंगाइनि हिंजाहौरो अदु आइडी चत्तबा याररोय मसि हारदुना ब्लैक होल की संसार मनुंग चंगनबगिदमक्त मा चतख्रे अदु एवलिन सोंगसिलक्तु मागी लंबिसद थाले मस्तिगी जोबु तुपाकी न मागी खोंगरोय सिंगसिदे अटैक तौननबगिदमक्त हाइबदगी एवलिन द मखोयना लंदाबा होरले
ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯅꯁꯨ ꯃꯈꯣꯏꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯈꯧꯖꯦꯡꯗ ꯆꯞꯄꯤ ꯇꯟꯖꯥꯁꯤꯗ ꯋꯦꯃꯟꯅ ꯂꯥꯎꯗꯨꯅ ꯑꯦꯕꯦꯂꯤꯟꯕꯨ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦꯕꯦꯂꯤꯟ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦꯒꯤ ꯈꯧꯖꯦꯡ ꯆꯞꯂꯝꯂꯤꯕꯁꯤ ꯊꯥꯗꯣꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯗꯨꯅ ꯁꯣꯛꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯇꯥꯗꯦ ꯃꯥꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯑꯦꯕꯦꯂꯤꯟꯅ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯖꯣꯏ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯖꯣꯏꯗꯤ ꯑꯁꯨꯝ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯆꯩ ꯑꯃ ꯄꯨꯊꯣꯔꯛꯈ꯭ರೆ ꯃꯁꯤꯕꯨ ꯄꯥꯏꯗꯨꯅ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯟꯊꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯁꯤꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯗꯩꯗ꯭ꯔꯦꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯕꯦꯂꯤꯟꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯪꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏ ꯍꯣꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯣ ꯗꯩꯗ꯭ꯔꯦꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯄꯤꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯀꯥꯔ ꯊꯧꯖꯤꯟꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯄꯨꯔꯣꯏꯕꯅ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯥꯝ ꯍꯣꯕꯤ ꯅꯨꯄꯤꯁꯤꯡꯁꯤ ꯂꯩꯕꯒꯤꯅꯤ ꯁꯪꯁꯥꯔꯁꯤ ꯄꯥꯟꯕ ꯌꯥꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯈꯨꯠꯁꯥꯗ ꯍꯣꯠꯗꯣꯛꯀꯤ ꯑꯆꯥꯄꯣꯠ ꯄꯥꯟꯕ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯂꯦ ꯃꯃꯥꯟꯅꯕꯤ ꯗꯩꯗ꯭ꯔꯦ ꯑꯁꯤ ꯑꯦꯕꯦꯂꯤꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯦ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦꯕꯨ ꯃꯥꯅ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯜꯂꯤ ꯑꯩꯒꯤꯗꯃꯛꯇ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯈꯣꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯗꯩꯗ꯭ꯔꯦꯅ ꯃꯥꯒꯤ ꯈꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯎꯠꯂꯛꯂꯦ ꯗꯩꯗ꯭ꯔꯦꯅ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯆꯩꯁꯤꯅ ꯀꯟꯊꯔꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯌꯣꯠꯆꯩꯁꯤꯕꯨ ꯈꯣꯡꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯃꯨꯛꯇꯗꯤ ꯏꯪꯊꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯈꯣꯡꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯩꯗ꯭ꯔꯦꯕꯨ ꯈꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯗꯤ ꯍꯣꯠ ꯗꯣꯛ ꯑꯣꯏꯅ ꯂꯣꯏꯅ ꯄꯥꯜꯂꯕꯅꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯁꯨ ꯃꯥꯅ ꯈꯣꯡ ꯁꯤꯖꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗꯩꯗ꯭ꯔꯦ ꯑꯁꯤ ꯁꯥꯎꯒꯠꯂꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯏꯪꯊꯔꯛꯂꯦ ꯀꯞꯇꯨꯅ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯕꯦꯂꯤꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯑꯁꯤ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯁꯪꯁꯥꯔꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯁꯤ ꯎꯔꯦ ꯑꯦꯕꯦꯂꯤꯟꯅ ꯃꯥꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯕꯦꯂꯤꯟꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯕꯨ ꯊꯤꯡꯕ ꯉꯝꯍꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯕꯦꯂꯤꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯑꯦꯕꯦꯂꯤꯟꯅ ꯃꯤꯠ ꯎꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯕꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯅꯣꯡꯃꯩ ꯃꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯑꯇꯩ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯁꯨ ꯑꯍꯥꯡꯕꯗ ꯂꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯕꯨ ꯃꯥꯅ ꯐꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯑꯦꯕꯦꯂꯤꯟꯅ ꯒꯨꯒꯜ ꯑꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯃꯃꯥꯡꯗꯗꯤ ꯃꯁꯤꯒꯤ ꯒꯨꯒꯜ ꯑꯥꯏꯁꯤ ꯅꯞꯄꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯒꯨꯒꯜ ꯑꯥꯏ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤꯕꯨ ꯑꯦꯕꯦꯂꯤꯟꯅ ꯒꯨꯒꯜ ꯑꯥꯏ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯔꯁ ꯀꯟꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯒꯨꯒꯜ ꯑꯥꯏꯁꯤꯡꯁꯤꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯅꯞꯂꯔꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯤ ꯖꯣꯏꯗꯤ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯁꯪꯁꯥꯔ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯅꯨꯡꯒꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯂꯦ ꯑꯦꯕꯦꯂꯤꯟꯒꯤ ꯅꯨꯡ ꯑꯁꯤꯅ ꯖꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯖꯣꯏꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪꯅꯁꯦ ꯅꯨꯡ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯦꯡ ꯑꯣꯠꯇꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡ ꯑꯁꯤꯗꯁꯨ ꯒꯨꯒꯜ ꯑꯥꯏ ꯅꯞꯇꯨꯅ ꯂꯩꯔꯝꯂꯦ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯏꯒꯤ ꯅꯨꯡ ꯃꯅꯥꯛ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯖꯣꯏꯒꯤ ꯅꯨꯡ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯂꯤ ꯑꯗꯨꯒ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯑꯦꯕꯦꯂꯤꯟ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯕꯗꯨꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯚꯔꯁ ꯖꯝꯄꯔꯁꯤꯡ ꯑꯁꯤꯗꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯕꯦꯂꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯊꯣꯛꯂꯒ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒꯤ ꯈꯨꯠ ꯐꯥꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯒ ꯀꯤꯁ ꯇꯧꯅꯍꯜꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯂꯤꯕ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯑꯦꯕꯦꯂꯤꯟꯅ ꯄꯥꯔꯐ꯭ꯌꯨꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯏꯗ ꯄꯥꯔꯐ꯭ꯌꯨꯝ ꯀꯥꯞꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯎꯅꯤꯡꯕꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯡ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈ꯭ꯔꯕꯅꯤ ꯃꯥꯅ ꯑꯦꯕꯦꯂꯤꯟꯗ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅ ꯆꯥꯏꯔꯤꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯆꯥꯏꯔꯝꯃꯤ ꯑꯗꯨꯅ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯁꯤ ꯇꯥꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ ꯃꯇꯧ ꯁꯨꯝꯅ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯁꯥꯎꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯦꯕꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯁꯦ ꯍꯥꯟꯅꯗꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯅꯥꯕ ꯃꯤꯁꯛꯅꯤ ꯃꯁꯤꯕꯨ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯁꯣꯏꯔꯝꯂꯤꯕ ꯅꯔꯚꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯊꯣꯛꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯆꯕꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤ ꯍꯔꯥꯎꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯑꯦꯕꯦꯂꯤꯟꯗ ꯀꯥꯊꯤꯅ ꯊꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ
ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯒꯦ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯍꯣꯃꯣ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯤ ꯃꯆꯤꯟꯗ ꯌꯥꯁꯜ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯊꯨꯟꯗ ꯆꯩꯅ ꯀꯟꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯨꯟꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯠꯅ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯉꯣꯟꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯇꯨꯅ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ ꯃꯁꯤ ꯎꯔꯒ ꯖꯣꯏꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯁꯪꯁꯥꯔꯁꯤꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯦꯕꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯅꯨꯄꯥ ꯑꯃꯗꯒꯤ ꯚꯦꯜ ꯁꯠꯇꯣꯛꯇꯨꯅ ꯃꯁꯤꯕꯨ ꯋꯤꯞ ꯍꯟꯇꯔꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯦ ꯑꯗꯨꯒ ꯖꯣꯏꯒꯤ ꯃꯈꯣꯡꯗ ꯂꯧꯍꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯊꯔꯛꯂꯦ ꯏꯁꯇꯤꯌꯥꯔꯁꯤꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯖꯣꯏ ꯑꯁꯤ ꯇꯥꯔꯛꯂꯦ ꯑꯦꯕꯦꯂꯤꯟꯅ ꯃꯥꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯖꯣꯏꯅꯗꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯦꯕꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯍꯣꯇꯦꯜ ꯑꯃꯗ ꯁꯦꯞ ꯑꯣꯏꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯀꯣꯛꯇ ꯔꯀꯨꯟ ꯑꯃ ꯇꯣꯡꯍꯟꯗꯨꯅ ꯊꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯆꯥꯠ ꯀꯧꯏ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯔꯀꯨꯟ ꯑꯗꯨꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯃꯁꯝ ꯑꯁꯤꯗ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯜꯂꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯃꯥꯒꯤ ꯔꯀꯨꯟ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁꯅ ꯄꯨꯈꯤꯕꯁꯤꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯥꯅ ꯀꯞꯇꯨꯅ ꯑꯦꯕꯦꯂꯤꯟꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯪꯅ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯔꯕꯅꯤ ꯔꯀꯥꯀꯨꯅꯤꯅ ꯑꯩꯉꯣꯟꯗ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯕꯤꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯪꯅ ꯄꯨꯡꯍꯥꯡ ꯃꯥꯡꯍꯟꯕꯤꯔꯦ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯀꯞꯇꯨꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯎ ꯆꯠꯁꯤ ꯅꯪꯒꯤ ꯔꯦꯀꯨꯟ ꯑꯗꯨ ꯂꯧꯔꯨꯔꯁꯤ ꯑꯦꯕꯦꯂꯤꯟꯕꯨ ꯂꯦꯡꯕꯥꯟꯗ ꯇꯣꯡꯍꯟꯗꯨꯅ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯔꯣꯛꯇ ꯆꯦꯜꯂꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯁꯨ ꯑꯦꯕꯦꯂꯤꯟꯅ ꯆꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯤ ꯃꯁꯤ ꯎꯕꯗ ꯋꯦꯃꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯁꯨꯝꯅ ꯐꯥꯏꯠ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯍꯜꯂꯕꯅꯤꯅ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯊꯗꯨꯅ ꯂꯣꯏꯅ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯏꯅ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯕꯦꯂꯤꯟꯕꯨ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯦꯕꯦꯂꯤꯟꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯃꯥꯅ ꯁꯨꯝ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯂꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯄꯩꯁꯥ ꯄꯨꯊꯔꯦ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯉꯝꯗꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯦꯕꯦꯂꯤꯟꯅ ꯋꯦꯃꯟꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯒꯅꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯇꯣꯏꯅ ꯊꯣꯛꯀꯅꯤ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅ ꯔꯦꯀꯨꯟꯕꯨ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯕꯦꯂꯤꯟꯕꯨ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯑꯦꯕꯦꯂꯤꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤꯕꯨ ꯅꯪꯅ ꯐꯥꯅꯅꯕ ꯍꯣꯠꯅꯒꯅꯨ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯦꯕꯦꯂꯤꯟꯅ ꯈꯨꯝꯂꯛꯏ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯜꯂꯣꯏ ꯄꯄꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕꯗꯥꯏ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤ ꯖꯣꯏꯕꯨꯗꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯍꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯦꯕꯦꯂꯤꯟꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯀꯔꯤꯒꯤꯗꯃꯛꯇ ꯄꯄꯥꯅ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕꯗꯨꯗ ꯌꯥꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯣ ꯑꯗꯨꯅꯗꯤ ꯄꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯋꯥꯖꯔꯤꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯄꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁꯥꯅ ꯏꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯄꯥ ꯒꯣꯡꯒꯣꯡꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯁꯨꯅꯨꯄꯤ ꯖꯣꯏꯅ ꯄꯄꯥꯗ ꯍꯥꯏꯗꯣꯛꯄ ꯀꯤꯕꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯃꯠꯇ ꯂꯣꯠꯄ ꯇꯧꯗꯅ ꯊꯃꯣꯏꯗ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯄꯄꯥꯗ ꯈꯪꯍꯜꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯃꯥꯅ ꯄꯥꯝꯖꯗꯨꯅ ꯆꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯩꯒ ꯂꯤꯆꯠ ꯆꯞ ꯃꯥꯟꯅꯅ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯤ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯃꯛ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯒꯠꯅꯤꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯖꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯦ ꯑꯦꯕꯦꯂꯤꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯐꯪꯂꯨꯔꯦ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃꯇꯪ ꯂꯥꯛꯄꯗ ꯊꯦꯝꯖꯤꯟꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯤꯁꯛ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯦꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯨ ꯃꯥꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯖꯣꯏꯁꯇꯤ ꯏꯀꯥꯏꯕꯗꯒꯤ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯦꯕꯦꯂꯤꯟꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯃꯥꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯄꯄꯥ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯦꯀꯤ ꯀꯧꯕꯅꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯦꯕꯦꯂꯤꯟꯅ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯅ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯃꯥꯅ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯕꯦꯀꯤ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯩ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯖꯣꯏ ꯑꯁꯤ ꯃꯃꯥꯒꯤ ꯈꯨꯠ ꯀꯟꯊꯠꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯎꯒꯠꯂꯝꯂꯤꯕ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯏꯪꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯦꯕꯦꯂꯤꯟꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯂꯤꯕ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯥꯎꯔꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯡꯒꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯖꯣꯏꯒꯤ ꯅꯨꯡ ꯑꯁꯤ ꯃꯃꯥꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯕꯗꯒꯤ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯊꯣꯛꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯃꯃꯥ ꯑꯦꯕꯦꯂꯤꯟꯒꯤ ꯅꯨꯡ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅ ꯖꯣꯏꯅ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯁꯪꯁꯥꯔꯁꯤꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯑꯦꯕꯦꯂꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯌꯥꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯉꯛꯂꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ
Joyna mamagi khut asi kantatuna black hole gi sangsar sida amuk sujangnaba honari adu Evelyn athingba dum pirakpadagi ma sauraktuna mama da khut thanana bagi damakta phunana ba sem sakre adu mana lak phunana ba sem sarabasu mama na mabu nungsina konsina bagi damakta kaushili adu Joyce di saw handri sensilaktuna mama bu phunana bagi damakta khut thai adu Evelyn na masanu pi khut thabagi muhutta mana tawrli ba ete khudima asibu loina ngak thoi matau sunna mkhoini ni phunari basi multiverse ki atopa sangsar sing da su loina phunari ba ngak tani tabudu Evelyn di mahona khut thade mana sathar liba ete khudim pu ngak thok pa khaktani masigi Joyna song laurga hairi masigi sangsar sida di nangna mai pak na hain khanjo tabudu atopa sangsar da di nangna ingona mai pak ngamgada manate soidana ki nangbu aina mai thi pi ngangmani masi hariduna mama gi pukti yamna kan thinre adu Evelyn China khon khang bu loina na masanu pi da khut thaba tawde mabu ngak thok pa khaktani Joyna hairi nangi punsi si nungai bu punsi mudu olakani haiduna khanjari bodo aran bani madudi kedum do oithoklaroi maramaduna bagel na semli ba black hole gi sangsar sida sangshinsi adu ergadi nungai batana pik than ba punsi haibudu oigadori bani Evelyn mastagi Evelyn na yamna shawgloin na hairi aingon da nangna Evelyn na haina kauri bodo to adu Joy bu mani inthorale mana thilali bu khut isu pharga Evelyn na hairi ayese nangi imani masi hariduna Joy da chechet konsinduna laikre tanjasta gongong su sensilaktuna Evelyn da yalare adu women su sensilaktuna yan basidu yaurare mastigi Joy sin nan thoktu sat pangamdre adu hojing nungi sangsar stu olale Joy gi nung si mama gi lap thoktu sat na honari adu Evelyn gi nung si na ma phan na gi duk sak chilali wani adu amuk atopa sangsar madu ulakada Joy ni yum thadoktu sat khige taw matam da mama han tanarli Joy ni kaptu mama da hairi aibu tanri bisi tokpiro ima hoi phare ima gi punsi du budi nungai na bagi damakte ima na semgat chari bani hena phagat pu punsi mo oina na bagi damakte honari bodo aina su khangle tabudu aibu themjin da bagi damakte honari bodo tokpiro ai kari su nungai ta bamata leite ai punsi se nungai ni hingli aibu khamna na honari bisi tokpiro asuna haram ni gamana kaptu makha tarai ai hojikti chok thabada loire tabudu ai chok thare wari haiduna asuna khangnu leigada manate aini ima ki balakte hek changla pukudingi akhoi ni se tatna khanai marmaduna akhoi ni makte yam nungai taba haibudu oihelabani marmaduna hojikti isa isa gi oba tongan belambi amamda sanarasi aduna yargade hojik ima na ibu khamna na honari bisi tokpiro adu Evelyn si wa ma senam tangang dana mastanu pi Joy bu munni yeng lagalai asuma leiramnaga Evelyn na khonjel tathana hairai phare hojikti nang saning mo phamda satsakro adu atopa sangsar do mulagle phajinduna thamlamliba Joy si man thadokre adu nungi sangsar sida su Joy gi nung asi wanglaba maphamdagi lokharom na taakre onthadana satkhriba nung asi bu Evelyn gi nung asna munni yeng du lehui adu hojik angang oringi matamda Joy na sienma matamda mama Evelyn na tanabagi saktam su lei atopa sangsar madana Joy gi hakchang se black hole si manung da tam tam singsin bahore aduga atopa sangsar madana salage haiduna gari manung da kakhathriba Joy bu Evelyn na ngai kho haiduna magi manak tam sangsirale Evelyn hairi nang si am noidru phibam thiba haibudu soire aduga nongta su nang na wari sana na bagi demukta ingon da phone tawruk su leite nangi darkar leiba posa ma lawga da matam da igi nakta laktun lawrabani maduna tam matam da di nang na aibu niksingba leite adubu amabu ore bu su nangi demukta di aina adu kibatik wazar khibani marmaduna ni ngasi su nang bu aida thingna na bagi demukta honari basi tungda leriba woi mana kauduna hairai Evelyn mabu thingluranu mana saning mo pham da sa kharasnu mabu khamluranu Evelyn makha tari nangna haikibadai aikhoi miyoi base pangna horakibani aduga hojik su pangba leptri aikhoi miyoi base singjere haiduna khali base khara leraga scientist na anu wafam mu puthoraktuna hana gido apangbo oiramle harka doribane haikibanatra aduna nangna hari wafam singsi achumani haibsida ainu su yai tabudu aina nangonda hangni bo hangdi aduk yam khraba multiverse ki sangsar singasida nangna aibu thina na bagi tamakta mafam khudimta koisat chali basi kari ino aduga oining mamaram oisinu ngasi aina nangi nanakta harau harau lepli basi masna takudi aikhoi ni se kaidunung da tana thana yar roi da bani nangna ingondagi lapthok tuna chana na bo honar basu matam supada nangi damakta aina leptun lai haibasi nangna khangga da bani asuna harpudagi Joy si mamitagi mapi thadun kap khalagle aduga man hairi pharene hojik kaidau si haibanu mamanga thokraba singadubu loina kauthola si haibra huji imana oning ma posam on mangamlabani multiverses ki hek mafum khudimukta leibusu ngamlabani marmaduna aina haining badi ingondagi hena phaba nangi na sanupi mana leiba universe amada satchiba yadro nangi namang de lebi bana sanupi aidi aphaba mi natti nanga mikup amata supun be yadaba hek ubaga khanaduna ta leiba misangni aduga karigi damakta aibu nungsina khamna na bagi damakta honariba masi haraduna Joy si kapli mastagi mama Evelyn mangonda yengduna nokphet tawraga hairi ekhoi ni na nungsina na punkiba mikup singado nangna hek sidri phawba ningsingadabani asumna haibugu hojik atopa sangsar singda leiriba Evelyn su lei maga hek hek khandaramba deidre sisu hojikti maga nungsina na punkhre aduga hotdog ki achapot na khutsa wana panba sangsar sida su deidre ga mak siam nungsina na pulli aduga atopa sangsar madana magi rekun phakre haduna kapliba chat haribu nu pasu lei hojikti Evelyn anu pasu magi lengbando na thangachre aduga anu pasi gi rekun adu lawru si haduna tanar lebani aduga atopa sangsar madum ulagle beki haribu nu pisu gongong na magi manakta kusile aduga hairi aigi sunu pi Joy bu nanga thamoi singa nungsibra Mr. Becky na su thamoi senga nungsije haiduna phongdoli aduga sangsar amada mu ulagle
mayum thadokton satke toromlaba joy se hojik tokre aduga tawpham khangdena ma hojik kaptun leiribani masing matungda sangsara madum ulagle Evelyn Wayman the Hari aingon the tanjamatang nang pibiraga yemu aina nangbu nuksiramlo hena khali wakhalado aranbani aseng makidi aina nangbu thamoi senga nuksijai asumna makhoi ani sisu nuksina punkre aduga atopa sangsara madana joy gi nungisna lokhada onthari si yanglamnaga Evelyn gi nungus su makhatang sarukisdo on thakre joy gi nungna paithakli bom pham khudimakta Evelyn gi nungisna su paithaduna tanaralibani aduga atopa sangsara madana chat hari bunu pasi Evelyn lengba da haptun sielibani rakun bu phadnu puri bagari sing manak yokshlakda Evelyn na chat pu yamna kana langkhirami matau suna chat hari bunu pasi magi ra kunlisig manak yokshin bangamle aduga khutsa da hotdog pan ba sangsara sidana Evelyn ga daidre hari bunu pis ki yamnu sina punbagi saktam si ulai aduga atopa sangsara madana Evelyn na mamit tang bagloina na singer oiba sangsara sidu ulai mapamsda magi mapa gonggong ga magi siamnu sina punbagi saktam si ulai aduga atopa sangsara madana IRS officer oibi daidrega Evelyn ga siamnu sina punbagi saktam si ulai aduga atopa sangsara madana mu Becky hari bunu pis ga gonggong ga yamnu sina pulli asumna mayam sina nungsina punbagi saktam singsi ulamna matungda black hole manungda sangna bagi damta tawriba joy na su magi khut asi mama da pithorakle mastigi mama ram khut pai dum sing thorla matungda makhoi ni sesena konsina khre aduga atopa sangsara mada su Evelyn ga joy gi siama nungsina na seset konsina dun kapina dun leiribani hojikti makhoi gi thamoi da leramliba nungai taba awaba shauning mu khudim loina kokna khre maramaduna nungsina badana pik thanaba haibu oikre joy amadi Evelyn nungsina na kona dun leibasi ubuda weman siamna harauna nokjari joy na nokpa madi kappa punduna hairi ima hojikpu party tawkhigedra masda Evelyn noktuna hojikti aikhoin hek tawning mu khudim maktu tawbi aragani madugi demakta karisu nungai taba mata leitre masi hariduna mama masa nokpa loina na sejet konsina dun leiribani mathangi sindana Evelyn gi mung munung pulap oina phamina duna tax filing tawna ba office ta chan nabagi demakta sem sari hojikti makhoi gi family esi yama nungsina na punba haibudu oikre aduga hojik part 3 all at once haiduna tharga chongthoroktuna film yengliba khoida ulli matangi sindana tax filing tawna nabagi demakta makhoi office ta yausilakle Becky ga joy ga su yama nungsina na pulli masing matungda makhoi pulap oina office sing manungda sangchelakibani tanjas ta Evelyn ga women ga si wari sannarambadagi Evelyn na yama nungsina mangonda kiss tawkre Evelyn gi honglali momong sta women sting ngakpudu oirabani hanadi Evelyn si yamna isau langbi nungti yoina sauduna ta leiba nupi mo oiramlibani adubu magi punche se hojikti loina semdokre mapuroiba machanupi amadi magi mapa masigi loina na magi kairoi leikai mamanabi singda ngangada wangang sangang loina semdokre haibadi haraute amamong da wangang duna dum leikre masigi matungda makhoi gi family punna daidre haribi IRS officer si mamang da family hojik daidre na hairi handakti na khoina pisil liba document sing si hanadagi yamna phagat pa haibudu oire maramaduna hojikti aisu yamna harau ba haibudu oire aina haiki wafam sing bodom ni inbiduna tawliba thabak sing si gidamakta thagali asuma daidre na wangang ni tanjasta Evelyn di multiverse ki atopa sangsar gi oibo khonjel kyama magi na kongista taragle aibadi maga nungsina na wari chanaba kyama gi khonjel tarakmani masdigi magi wakhalasi khonjel sing sing haktang luptun leirure daidre na kawduna hairi Evelyn aina hairi sing sing nang tari wara Evelyn se hojik gyan khangta tarle aduga mana hairi ngakpi gani adomna haikri wafam sing do aina taja hodre amukta ganbiu asuna haibaga sathina koklai khairaba phajjarba film si matang su loisille mayam da wafam matang haijegi masigi film si yengbada gyan taba waba adugi matik bhab taba waba film amani adugu film sna miyoibagi punsida adugi matik kanarba paujel kyama piribani aduga multiverse ki oibo concept su mayam da gyan tahanabagi damak to honariba film amani maramadona bu Oscar award taret piduna ikai khumbu utkiba film amani kanagumana film sigi wari isda gyan tadaba bhab tadaba yauraga su hanjina anirak ahumlak marirak oireba su yengbiu adu aragadi soidana maki bhab tarakani haiba wafam si su thamjari masigi loina na video si matang stu loisinjarage ngasigi aigi explanation si kam dobuge haiba du comment box ta thambiramu aina haiba du soikiba lankiba madi si thobu yaw matam da mayam da ngak piu haiba wafam su thamjari video bu like tawu madi share tawu su kawbi ganu mataw sumna international movie singi Manipuri da explanation ta binabugi damakta aigi movie story Manipur haiba channel si bu subscribe tawbi masigi loina na ngasigi di video si matang stu loisinjarage Shanjit Sharma na mayam bo mukhanna khurumjari